ngasi social media da promote sing oigera amoigera Muhammadan adu asi adragi atop mayam ama leader oiba responsibility person mayam amna koi pangan da ngangi si communal natra baba ai khoi na nong phado ka phaluraga na koi si communal sagat kanu haiba makhoi gi na khoi gi maitai sile naw dagi ngangi ba sai ba tawri ba mayam khoi gi muslim pangal sibo yang thiri ba mayam sidi sina yaifare haiga dori braba masi koi malem ga tai mafam da satnaram gadraba aina tawba khakna yagadaba mina tawbana yaroi haiba ai su yengai bene sauning ba saw ba nungai ta mayam phawri bene maitai silina pum namak ta natte maitai silina phaba mayam lei bandani koi su mayam thamne leita ba da puthok pujin pesa tawi am toi kari su problem oide aina haijari badi tawri ba mi sing du da haibane ba maduda ikoi gi communal sagat kano adu tawgano asi tawgano na ikoi gi adu da tawbi gano ba pangal masin tumba pangal masam he nganga gana communal heta haiba mitai gi dagi amana nganga gana adu gi do kaim haibi da ba sumba si tawna roi se ba pangal dagi fatawa ngange du fatte na thingadam ni mitai di ngange fatte thingadam kuki di ngange thingadam naga di ngange thingadam mi adu bo social work social activist ko weba maitai khaki pau paraga leiba pangal khaki pau paraga leiba naga khaki pau paraga leiba adu social activist ni natragana adu news channel ne koi haiga draba one side ki pau pa bi pa basa tawna roi se bado male masid of zik space da mi leibe ya thagi lebak ta mi leina ba na zik sem sandara ba matam sida ai khoi gi pikraba pukri manung du da signa roi se ba ekhoi India government na su kaisu thawa sabi bana te ekhoi mainung da sahi ni ngauraga youth kya ge generation lambi thong loin ga ekhoi lau ba yare support mai lambi gi haibi oi do mai lambi gi ekhoi gi kai hai tare kom mayam du da iroi yolan ba yare ba asi kari gi no ekhoi masen mana dab da ine ba Delhi da lei ba number 1 capital lei ba Delhi area da ni ekhoi gi Manipur gi capital lei ba si capital mana ki surrounding da lei ba ekhoi na leader from tanaraga laiba politician na laikre CSO sumagi magi lo CSO sing sumagi magi lo ina ekhoi gi sini heli en heli bini heli na lo in mai magi laikre political leader mo khoi sumai magi lo ina ekhoi gi ruling party leina sar pyar thamalle sida ekhoi bhap ta draga di tar roeba Manipur da sorgi Allah gi azab su mayam me khoi da pi rabni punishment su nongwe noksi to kre renta len ekhoi len ta handana mayam me khoi gi da ising isau thok handana mayam to re si tholai si gari gi no ekhoi gi da tawhai da mayam to weba Quran da Bible da gita da masjid mandir thugayo haiba ibraba am puiram moy church mai tha ki mandir kaya maitai chilinau gi su thugai ki lan sida adagi church kaya sumaina sugumba tawhai daba lan da fo war da fo lan tawna da fo sokpa ya da mafam kaya sokpa nei sorgi saw buduna ngasi ekhoi da ngasi ekhoi da awa ta halibne ekhoi gi pap leibagi ne isa isa gi mingon da nei naroi si isa isa gi pap leibna ngasi iram dam wari bune la na si loisan mada aina nang nang moi sorgi mi eng changa aba Allah gi mi eng changa aba adugi matam da la la si loisan gani rahmat changhalaga magi thamoi da nuksi ba sel halaga ne ba animal thinking ngaktana 90% oraga leiraba iram dam ne buji set laga chana ba amna kitang hai ba huji ti mi na re soi haidre hale sire kap me hai ba aduna me amda ina haijaning badi lairiba jati kunthra mari manga se masi punne yeng bangamba punna nusi bangamba pangal haiba leitaba maitai haiba leitaba tribal haiba leitaba pumna maktu loi nusi chana loina bangamba organization du boi koi lebak ni lebak ning bane na khan gane ba aduni akoina post tawbada ai ngasi fo maitai chilinau da su tathi bai thiba leite organization mi halak ko kholak padu dia da sai maitai pumno muk phatta banate Manipur da leiriba maitai chilinau phaba mayam lei koi su maitai ngak ta tinarak misangni aduna leiriba sida ekhoi gi aina soiraga RIYAJUDDIN soiraga pangalana panbirakano RIYAJUDDIN sayo aduga maitai amna soiraga maitai na pangano soiriba do tomba chawba hongba na panbiyo masen machet ta halesi kanana no ekhoi na natraba tampak ta leiba mina su khara heli gentleman loidaba maitai ga pangana su khara heleba woi khu culture to baje mi gi di tribal chile naw sing gi amma na mai muthaloi ka loi muthallaga khundu leibanga me ba ekhoi da din nawa lode nang kari oidna no no hanga kaneba
यूनिटी होइदबा अखोय मसेन चिंथनाबा चिंखतपिनबना लेते लाइरबा मा कनागुम लाइक लेसोयबा मसी सियो हेलगे दि खनब लेरोय अदुदि नते चिंग थौनबा नमजल लौनबा आइना दुकान फमजलदे आइ नाउ पादना म फमजनगनी अदुगा अखोय मसेन मुन्नगनी तौगनो वारबनी लेबासी नखोय नदि वादे नुगारी हिंगरी न खलिदो इखोई दि चक्रनी इखोई की तुंगी हौरे सिंग ममे इखोई बो अफा नुगाय याइफा दुआ अमता पिरारो प्रेयर अमता तौबिरारो खोई पासिंग दुने इखोई बो सुमाइन तौबिरम बननिको मखोई दुने सुमाइन हाना सुनबसे थंबिरम बना अखोई कम्युनिटी से थीन हलमबन इखोई वाबनेना इखोई द पाप ओइन तौरानी अदुगा प्रमोट की मतंग दो प्रमोट हाइरिबा नुपा आसी अंगाओबनी असि मथों मरम गंगदबा अनजोयरे माजे अंकल को मतिक चादरे लुचिंगबा मोर लुचिंगबगी गुंसु याओदबा मान तमैबा लाइक से करम लाइक नो एखोई की कम्युनल की लाइक ओरिब्रा एखोई हाइबैत्रे सि मथों मरम गंगदबा हौरफुम गंगदबा नुपाने सि मैतै सु ओरिजिनल नते मैतै जिलिनाव ओरिजिनल अमना एखोई की पंगल द तथीबा थोरि तौदमने हम फोबा ngang खोजु लेकाय खुन लोय थंगदरी am phong hang dami maitei origin na Hindu gi som dagi ekhoi gi lakpa satpa sing si dagi zamba tholai aduna adui matang du su mayamna dum haibiro haiba singdo sengna mangonda hairo kari tokdur no mazi ma kari oi ma whose person ma maitei lipun gi luchingba mo oi adu maitei lipun gi luchingba mo oi raga tohaliba du su moini yai na tohali men khallajeba ma kari tokdur no bai goida hoi pangan jimana tan bangam gadra natra ma kari tokdur no ba patu du ma kari tokdur no goida angau bani do saliro khong madum mapunsi loi kradam ne nai na roi se dum badu gi